ꯃꯌꯥꯝ ꯊꯝꯅꯦꯜ ꯎꯕꯗꯒꯤꯗꯤ ꯈꯪꯕꯗꯤ ꯈꯪꯉꯝꯃꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯐꯣꯟꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯑꯒꯦ. Hello guys, welcome back to my channel. ꯃꯌꯥꯝ ꯊꯝꯅꯦꯜ ꯎꯕꯗꯒꯤꯗꯤ ꯈꯪꯕꯗꯤ ꯈꯪꯉꯝꯃꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯐꯣꯟꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯑꯒꯦ. ꯁꯤ ꯂꯩꯔꯦ. ꯀꯛꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯦꯕ. ꯑꯩꯁꯦ ꯀꯛꯄꯗꯤ ꯌꯥꯝ ꯀꯨꯏꯕ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦ ꯀꯛꯄꯗꯤ. ꯑꯗꯣ ꯀꯦꯟꯁꯦꯜ ꯂꯥꯛꯀꯅꯤ, ꯑꯃꯨꯛ ꯀꯦꯟꯁꯦꯜ ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯑꯃꯨꯛ ꯀꯛꯀꯅꯤ, ꯀꯦꯟꯁꯦꯜ ꯂꯥꯛꯀꯅꯤꯀꯣ. ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯔꯤꯕꯅꯤꯅꯀꯣ. ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔ ꯃꯇꯨꯡꯗ ꯐꯣꯟꯁꯦ ꯌꯧꯔꯛꯑꯦ. ꯑꯗꯣ ꯃꯌꯥꯝꯒ ꯄꯨꯂꯞ ꯑꯟꯕꯣꯛꯁꯤꯡ ꯇꯧꯁꯦ. ꯑꯩꯅꯕꯨꯗꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦꯕ. ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯐꯣꯟ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯗꯤ ꯆꯦꯛ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯌꯥꯝ ꯔꯤꯁꯀꯤ ꯑꯣꯏꯕ. ꯑꯗꯒꯤ ꯗꯤꯂꯤꯚꯔꯤ ꯂꯥꯛꯏꯕ ꯃꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯍꯥꯡꯗꯣꯛꯍꯜꯂꯒ ꯀꯩꯀꯩ ꯁꯣꯏ ꯈꯣꯠꯂꯤꯗꯣ ꯌꯦꯡꯍꯜꯂꯦꯕ. ꯑꯗꯨꯒꯤ ꯄꯦꯠꯄꯨꯗꯤ ꯀꯥꯏꯔꯦ. ꯑꯗꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ. ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯁꯦ. ꯍꯥꯡꯗꯣꯔꯛꯑꯒꯦ. ꯅꯣꯡꯁꯨ ꯁꯥꯏꯗꯒꯤ ꯆꯨꯅ ꯅꯣꯡꯒ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ. ꯅꯣꯡ ꯈꯤꯇꯪ ꯂꯦꯞꯄ ꯉꯥꯏꯔꯒ ꯅꯝꯃꯛꯏꯅꯦ. ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯍꯩꯇ꯭ꯔꯦ. ꯐꯣꯟ ꯃꯃꯤꯡꯁꯤꯅ ꯄꯣꯀꯣ C51ꯅꯦꯕꯀꯣ. ꯄꯣꯀꯣ C51ꯅꯦ. ꯄꯣꯀꯣꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯄꯥꯏꯗ꯭ꯔꯤꯀꯣ. ꯗꯔꯦꯀꯣ ꯃꯥꯒꯤ ꯀꯣꯚꯔꯁꯤꯕꯨꯗꯤ ꯌꯥꯝ ꯅꯥꯟꯅ ꯇꯧꯕꯤꯔꯛꯑꯦꯀꯣ. ꯐꯣꯟ ꯊꯣꯛꯂꯛꯑꯅꯤ. ꯁꯤꯃꯥꯏꯅ ꯊꯝꯕꯤꯀꯣ. ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣ ꯊꯝꯒꯦꯀꯣ. ꯍꯥꯟꯅ ꯑꯇꯣꯞꯄꯁꯦ ꯀꯩ ꯌꯥꯎꯅ ꯍꯥꯟꯅ ꯌꯦꯡꯒꯦ. ꯆꯥꯔꯖꯔ ꯍꯥꯞꯄꯛꯑꯦ. ꯃꯥꯒꯤ USB ꯃꯔꯤ ꯍꯥꯞꯄꯛꯑꯦ. ꯁꯤꯅ ꯄꯤꯟ ꯌꯥꯎꯔꯦ. ꯁꯤ ꯂꯩꯔꯦ. ꯁꯤ ꯁꯥꯏꯗ ꯊꯝꯈ꯭ꯔꯒꯦ. ꯁꯤ ꯂꯩꯔꯦ. ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯦ ꯍꯥꯞꯄꯛꯑꯦ. ꯌꯥꯎꯔꯝꯗ꯭ꯔꯦ. ꯃꯅꯨꯡꯗ ꯀꯩꯝ ꯌꯥꯎꯔꯝꯗ꯭ꯔꯦ. ꯂꯣꯏꯔꯦ. ꯈꯥꯂꯤ ꯑꯣꯏꯔꯦ. ꯁꯤ ꯊꯝꯖꯤꯟꯈ꯭ꯔꯁꯦ ꯃꯌꯥꯝ. ꯁꯤ ꯊꯝꯖꯤꯟꯈ꯭ꯔꯁꯦ. ꯁꯤ ꯌꯥꯔꯦ. ꯁꯤ ꯊꯕꯛ ꯂꯣꯏꯔꯦ. ꯃꯦꯟ ꯑꯣꯏꯕ ꯍꯥꯡꯗꯣꯔꯛꯑꯒꯦ. ꯋꯥꯎ, ꯐꯖꯩꯌꯦ. ꯑꯗꯨꯅ ꯄꯣꯀꯣ C51ꯅꯦꯕꯀꯣ. ꯑꯗꯣ ꯁꯤ ꯐꯣꯟꯁꯦ ꯑꯩꯒꯤ ꯅꯠꯇꯦꯀꯣ. ꯃꯌꯥꯝꯗ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯁꯨꯝ ꯄ꯭ꯔꯦꯡ ꯃꯆꯥ ꯇꯧꯕꯅꯤꯗ ꯃꯌꯥꯝꯗ. ꯐꯣꯟꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯦꯕꯀꯣ. ꯑꯗꯣ ꯐꯣꯟꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯄꯦꯃꯦꯟꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏ ꯃꯥꯒꯤꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯩꯈꯣই ꯏꯅꯥꯎꯄꯥꯅ ꯏꯁꯤꯡꯗ ꯆꯕꯨꯡꯅ ꯊꯥꯗꯕꯗꯒꯤ ꯌꯥꯗ꯭ꯔꯦ ꯐꯣꯟꯗꯣ. ꯑꯗꯨꯗ ꯐꯣꯟꯗꯣ ꯌꯥꯗꯕꯗꯒꯤ ꯍꯥꯏꯗꯤ ꯁꯦꯝꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯩ ꯍꯦꯟꯅ ꯆꯪꯈꯤꯗꯣꯔꯦꯕ. ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯁꯦ ꯇꯧꯔꯒ ꯂꯩꯕꯅꯦꯕꯀꯣ. ꯑꯗꯨꯅꯤ ꯁꯤ ꯐꯣꯟꯁꯦ ꯌꯥꯝꯅꯁꯨ ꯍꯣꯡꯉꯦꯀꯣ. ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯃꯃꯜꯁꯦ 10K ꯂꯩꯕꯅꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ. ꯑꯗꯨꯒ ꯈꯔꯕꯨꯗꯤ ꯑꯣꯐꯔꯕꯨꯗꯤ ꯈꯔ ꯌꯥꯔꯦꯀꯣ. ꯑꯣꯐꯔ ꯈꯔ ꯌꯥꯔꯦ. ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ 10K ꯄꯤꯕ ꯐꯣꯟꯅꯦꯕꯀꯣ. ꯑꯗꯨꯒ ꯕꯦꯛꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ. ꯐꯣꯟꯁꯦ ꯌꯥꯝ ꯈꯨꯟꯅꯥꯟ ꯑꯃꯅꯤ ꯃꯌꯥꯝ. ꯍꯦꯛ ꯌꯦꯡꯕꯗꯀꯣ ꯃꯌꯥꯝꯁꯨ ꯈꯪꯉꯝꯅꯤ. ꯆꯥꯎꯁꯦ ꯌꯦꯡꯉꯨꯅꯦ. 13,000 ꯄꯤꯕ ꯐꯣꯟꯁꯤꯗ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ. 13,000 ꯄꯤꯕ ꯐꯣꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯋꯦ. ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯨ ꯌꯥꯎꯔꯦ. ꯁꯤꯗ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯌꯥꯎꯔꯦ. ꯑꯗꯨꯒ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯁꯦ. ꯐꯖꯩꯌꯦ.
ꯃꯥꯒꯤ ꯐꯣꯟꯁꯤꯁꯨ ꯌꯥꯝ ꯆꯥꯎꯋꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯤ 10K ꯃꯨꯛꯀ ꯄꯤꯕ ꯐꯣꯟꯁꯤꯅꯕꯀꯣ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣꯗꯅ ꯆꯥꯎꯗ꯭ꯔꯥ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯇꯩ ꯀꯩꯀꯩ ꯌꯥꯎꯕꯅꯣ ꯈꯪꯗꯦꯀꯣ ꯄꯥꯁꯋꯥꯔꯗ ꯀꯥꯎꯈ꯭ꯔꯦ ꯄꯥꯁꯋꯥꯔꯗ ꯊꯝꯈꯤꯕꯅꯦꯕ ꯑꯩꯅ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩ ꯀꯩꯝ ꯁꯦꯝꯗ꯭ꯔꯤꯕꯀꯣ ꯐꯣꯟꯁꯦ ꯑꯝꯇ ꯁꯦꯝꯗ꯭ꯔꯤ ꯑꯉꯥꯡꯁꯦ ꯐꯣꯟꯁꯦ ꯌꯦꯡꯉꯣ ꯁ꯭ꯃꯨꯠ ꯑꯣꯏꯕꯅꯦꯕ ꯑꯗꯨꯝ ꯆꯠꯄꯅꯦ ꯖꯔ ꯆꯠꯄꯅꯦ ꯑꯩꯅ ꯅꯝꯕꯁꯦ ꯈꯨꯠꯁꯦ ꯏꯪꯕꯒꯤꯀꯣ ꯌꯥꯝꯁꯨ ꯌꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯈꯔꯕꯨꯗꯤ ꯀꯩꯗꯧꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯄꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯏ ꯑꯣꯏꯔꯞꯁꯨ ꯐꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯈꯣꯏꯅ ꯄꯥꯏꯕꯕꯨ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯏꯕꯅꯤꯅꯀꯣ ꯀꯌꯥꯝ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯏꯕ ꯀꯥꯟꯅꯗꯦꯕ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯐꯣꯇꯣꯒ ꯌꯥꯝ ꯅꯝꯗꯕ ꯈꯣꯠꯇꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯤꯠꯁꯀꯣ ꯃꯥꯒꯤ ꯐꯣꯟ ꯀꯣꯜꯒꯨꯝꯕ ꯌꯥꯕ ꯑꯗꯩꯗꯤ ꯐꯤꯂꯝꯒꯨꯝꯕ ꯌꯦꯡꯕ ꯌꯥꯅꯕ ꯑꯗꯩꯗꯤ YouTube ꯀꯩꯀꯥ ꯌꯦꯡꯕ ꯌꯥꯅꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯅꯝꯕꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯤꯔꯒ ꯂꯧꯕꯅꯦꯌꯥꯝꯅ ꯍꯣꯡꯅꯁꯨ ꯐꯪꯉꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯅꯤꯅ ꯌꯥꯝ ꯍꯣꯡꯅꯁꯨ ꯐꯪꯉꯦꯕꯀோ ꯑꯗꯨꯅꯦ ꯊꯧꯋꯦ ꯑꯗꯨꯅꯕꯨ ꯍꯣꯡꯅꯕꯨ ꯐꯪꯕꯩꯀꯣ ꯑꯩ ꯅꯍꯥꯟꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯀꯛꯀꯦꯅ ꯉꯥꯏꯕꯅꯦ ꯑꯗꯣ ꯉꯁꯤ ꯈꯛꯇꯅꯤ ꯌꯧꯔꯛꯏꯁꯦ ꯃꯌꯥꯝ ꯉꯁꯤ ꯈꯛꯇꯅꯤ ꯌꯧꯔꯛꯏꯁꯦ ꯀꯛꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯀꯦꯟꯁꯦꯜ ꯂꯥꯛꯄꯒꯤ ꯑꯅꯤꯔꯛꯂ ꯀꯩꯅꯣꯝ ꯂꯥꯛꯑꯦꯕ ꯀꯦꯟꯁꯦꯜꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯄꯅꯦ ꯌꯧꯔꯛꯑꯦ ꯍꯣꯔꯦꯟ ꯄꯤꯕ ꯀꯥꯟꯗ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯨ ꯌꯥꯝ ꯍꯔꯥꯎꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯣꯟꯗꯤ ꯑꯗꯨꯝ ꯊꯕꯛ ꯀꯩꯀꯥ ꯇꯧꯕꯗ ꯌꯦꯡꯕ ꯐꯪꯗꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯗꯤ ꯈꯜꯂꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯌꯨꯝꯗꯁꯨ ꯂꯩꯔꯅꯤꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯤꯗ ꯑꯅꯝꯕ ꯌꯨꯝꯗꯁꯨ ꯂꯩꯔꯅꯤꯅ ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯕꯁꯨ ꯐꯪꯖꯔꯅꯤ ꯐꯣꯟꯁꯤꯁꯨ ꯌꯥꯝꯅ ꯍꯣꯡꯅꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯐꯁꯨ ꯐꯖꯔꯦ ꯑꯗꯩꯗꯤ ꯏꯁꯀ꯭ꯔꯤꯟꯁꯨ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯀꯦꯃꯦꯔꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯀꯦꯃꯦꯔꯥꯇꯪ ꯇꯦꯁ ꯇꯧꯔꯦꯀꯣ ꯑꯩ ꯁꯛꯁꯤꯅ ꯋꯥꯔꯤꯁꯤꯅ ꯀꯦꯃꯦꯔꯥꯗꯤ ꯐꯖꯩ ꯌꯥꯝ ꯃꯌꯦꯛꯁꯨ ꯁꯦꯡꯉꯤ ꯃꯌꯦꯛꯁꯨ ꯁꯦꯡ ꯂꯩꯔꯝꯃꯦ ꯑꯩ ꯐꯣꯟꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ 10K ꯇꯧꯕꯅꯤꯅꯀꯣ ꯃꯌꯦꯛꯁꯤ ꯌꯥꯝ ꯁꯦꯡꯉꯝꯗꯧ ꯃꯥꯟꯗ꯭ꯔꯒ ꯌꯦꯡꯉꯣ ꯃꯌꯦꯛ ꯈꯨꯁꯦꯡ ꯑꯃ ꯑꯗꯨꯒ ꯐ꯭ꯔꯟ ꯑꯃꯨꯛ ꯌꯦꯡꯒꯦ ꯌꯥꯝ ꯑꯩ ꯁ꯭ꯇꯥꯏꯜꯁꯦ ꯑꯩ ꯐꯣꯇꯣ ꯑꯃ ꯅꯝꯃꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯍꯩꯅꯔꯤꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯤꯔꯒ ꯈꯤꯇꯪ ꯅꯣꯛꯑꯒ ꯑꯩꯒꯤ ꯑꯗꯨꯝꯅꯤꯀꯣ ꯑꯩꯒꯤ ꯌꯨꯝ ꯊꯥꯏꯅꯕꯀꯣ ꯐꯣꯇꯣꯕꯨ ꯅꯝꯃꯅꯤ ꯍꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯠꯊꯣꯛꯑꯅꯤ ꯈꯤꯇꯪ ꯅꯣꯛꯑꯅꯤ ꯅꯝꯃꯅꯤ ꯑꯗꯨꯒ ꯐꯖꯔ ꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯦ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯁꯤꯕꯣ ꯀꯃꯥꯏꯅ ꯌꯦꯡꯍꯟꯗꯣꯏꯔꯣ ꯑꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯦꯗꯤ ꯌꯥꯗ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩ ꯍꯣꯔꯦꯟ ꯅꯥꯀꯟꯗ ꯍꯥꯞꯄꯛ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯁꯦ ꯂꯩꯔꯦ ꯂꯩꯕꯗꯤ ꯑꯩ ꯂꯩꯕꯅꯦꯀꯣ ꯑꯩꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯕꯥꯅ ꯂꯩꯕꯗꯣ ꯑꯩꯅ ꯑꯣꯏꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯦ ꯑꯗꯣ ꯋꯥꯔꯧꯕꯤꯔꯣꯏ ꯁꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯁ ꯈꯪꯗꯦꯗ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄ꯭ꯔꯦꯡꯕꯨꯗꯤ ꯑꯝ ꯇꯧꯅꯗ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯄ꯭ꯔꯦꯡ ꯃꯆꯥ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯤꯔꯥ ꯇꯦꯜꯂꯤꯔꯥ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯑꯟꯕꯣꯛꯁꯤꯡꯁꯦ ꯇꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝꯗꯁꯨ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯦꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ